India na China amas Bangladesh ko ungkhanaba hengalakpadagi North East region na Pakistan Indian Air Force ki exercise pangthoknaba khankhre Myanmar hauzik oiriba phibam asi yauna leiba sina China amas Bangladesh ko ungkhanaba helakpana maram oiraga North East region na Pakistan Indian Air Force ki exercise athanaba notice to airmen notam issue tawkhre Official source amagi matuina notam gi maikedi gi lakadori ba thakra si gi manungda China Bhutan Myanmar amasung Bangladesh ki lonari ba India gi saruksingda Pakistan Indian Air Force ki exercise pangtholagani ahan bi goina November 3 amasung kunna duga masigi matung tarakpadana December 3 amasung taragani pana pangthokani Indian Air Force ki maikedi gi su North East of Pakistan operation amasung drill exercise ki thabasi January amasung taraga mangara pangthokadori Hariba matam asida Indian Air Force ki maikedi region asida laidiba base amasum air station singda combat training yauna coordinate note sorties amasum logistic exercise kya pangthokadori China yauna Bangladesh Myanmar Bhutan leibak mari asiga lonaribe India gi North East jaga singasi khwaidigi sensitive threat laiba mafam singni Indian Air Force ki maikedi gi satliba November tha sidigi horaga mathang sahi English nganiga kunga taruki January tha phawa pangthokadoriba exercise kya sina India gi air domination amasum operational strategy di hena mapangal kankhalagani Kaksing Pale Lambi gi Bijoypur mayad Monsang Mahairu lusing mari fuki bida sienaba manga phari Haukiba October 13 gi numidang NS 102 Imphal Model Lambi gi Kaksing Lamkhai Pale Lambi gi Bijoypur Monsang Mahairu lusing mari tamthina furakhiba thaudok da sienaba miyoi manga ngara Kaksing police na fukathri loina miyoi singaduna sizinaba gari ani amasu fagane hari Police ki pauna haribana thaudo adugi matana Kaksing police station na register tawkiba FIR amagi matungina sienaba miyoi manga adu fukathibani Monsang tribe ki Mahairu lusingba mari sakhangdaba singna tamthina phuduna sowan khiba thaudo adugi matangda Monsang tribe union akan mona condemn tawkraba matung sienariba miyoi singadu fugatpa ngamkhibani hairi pharaba miyoi singadudi Palel Thongwang madigi elangbam Arun Sai Taragamapan Palel Sandel Lamkhaidigi Mayangbam Manglem Sai Kunganithoi Palel Thongwang madigi Nepram Jiten Sai Taraganipan Laikai Simaktadigi Moirang Them Singlen Maitei Sai Taragamapan amasum Moirang Them Ningthau Maitei kawi Pharaba miyoi singadugi tamakta makhataba investigation gi thabuk chathari makhoidigi two wheeler gari ama amasum e-rickshaw ama phagale hari Thaudo asigi matangda Monsang tribe union na thadorakiba sirol amagi matung inadi haukiba tarik 13 gi numidang pung 8 makhairom tabada union asigi president Gideon Kerry General Secretary Bangalore Phillips TS Holy Sanamasum TS Moni hariba Mahairu lusingma mari asina Kaksing Lamkhaidagi Sandel tamna halakpagi lambida Activa scooter amasum e-rickshaw da lakhiba miyoi taruk taret lomna Bijoypur Khamlaga khatnaba hobagi thawong singsa tarakhi thaudo aduna Mahairu lusingba mari edu tamthina sokpadigi Komla Thabi Primary Health Center da numidang pung tararom tabra pukhatuna lekanakhi thaudo adu sakhangdaba miyoi singaduna Mahairu lusingba mari edubu live attempt tawkibani maram aduna masida senariba miyoi singadu paraba athuba matamda justice purakadabani haina phongdokhibaga loinana thaudo adu akan mamongna condemn tawkibani amaramna thaudo aduga mari lainana victim oiribi Mongsang tribe union gi general secretary Wrangler Phillips na Kaksing police station da FIR ama file tawkibaga loinana makhataba thabaksing lokotnaba madugi copy amamam su Sandel police station amasu Palel police station ki OC da submit tawkibani maraksida Monsang tribe union ki maikedi ki Kaksing Palel lambi da sathok sin tawribasing aso engam thoktana ba government ki maikedi ki law and order asima pangal kangkhat hanana basu dabi tawrakli Jenims ki awatpa doctor amasung kusukhulai sing matik sana thamdrabadi high court ta PIL file tawragani state asigi maruoiba hospital ama oiriba Jenims ta awatpa doctor sing amasung kusukhulai sing suna thamnaba mari leinaba sarkar gi maikaidi gi athub matamda hotnadrabadi uripok apunma lup amasung uripok apunma nupi lupna high court of Manipur PIL file tawragani haina uripok apunma lup ki vice president Khoirakpa Tarun nangasi press club ki kabru hol pangtu ki ba pawgi mifum amada phongdokri mana makhata na haikibada Jenims hospital asi state ki oina di khwaidi ki maruoiba hospital ni hospital asi da mapa lamda layeng bu sakpang hamdaba lamdam asi gi leita laira masum loijing loya ki miyoi kya layeng libani
ꯑꯁꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ न्यूरोलॉजिस्ट कार्डियोथोरासिस्ट डॉक्टर क्या लेबेगी हाइबे यावना तोंगान तोंगान क्वेश्चन तरागनी आरटीआई फाइल तौदुना हंखी मदुदा हॉस्पिटल असिना न्यूरोलॉजी डॉक्टर अमा अमसुंग कार्डियोथोरासिस्ट की डॉक्टर अनिदगी हेना लैती हाइना खंगलखी मियोइ लाख 50 रोम लैबा मणिपुर डॉक्टर अमा अनि असिना अनाब खुदिमक लोइनमक लयेंबा ngamgadoribra हाइना हंगलदुना सरकार की मैकेदगी हॉस्पिटल असिगी अवारपा डॉक्टर सिंग अमसुंग खुसुखुलाई सिंग सुना थंबियु इंडियन कॉन्स्टिट्यूशन की आर्टिकल 21 की मतुंग इना राइट टू हेल्थ असि मिपुंग खुदिमक निंगथीना फंगदबने हाइबा यावरी हाइना फोंदोक्लदुना सरकार की मैकेदगी अवाटपसिंग असि मेंशननब होनद्रबदि उरिपोक अपुनब लुप अमसुंग उरिपोक अपुनब नुपी लुप की मैकेदगी हाई कोर्ट पीआईएल फाइल तौदुना सबसाना थेंगनरगने हाइखी रिम्स द सही यांखै के तरे सुरबी नुपी अमा गोल ब्रेडर नुंग लैबिगी की होल सर्जरी तौरबा मतुंग लैखिद्रे रिम्स द मसागी से यांखै के तरे रोम सुरबी नुपी अमा गोल ब्रेडर नुंग लैबिगी की होल सर्जरी तौरबा मतुंग लैखिद्रे थाउदो असुकी मतांग द विक्टिम फैमिली अमसु मेडिकल सुपरिटेंडेंट के वरी सानरबा मतुंग द मेडिकल ऑफिशियल सिंगी मथक्ता येंगसिल हनबा यावना पोस्टमार्टम तौहंदना असिबक्चांग लौबदा यानख्रे हाइदि लैखिद्रब नुपी असिगी ममिंगना मोइरांगथेम ओंबी गानबी से यांखै के तरेट मापुरैब लैखिद्रब इनावबी कौहि खंगाबो अवांग लैकाई पार्ट 1 दगिनी थाउदो असिग मरी लैनना लैखिद्रबगी मसानुपा मोइरांगथेम बिदिया पसन फॉर्मेशन फुंगदोखिबदा ममांग थागी अक्टोबर 15 थांगजा नुमिता महाकी अपोकपी ममादु गोल ब्रेडर नुंग लैबदगी रिम्स ता लयेंगना पुखलखि अदुगा अक्टोबर 13 के अयुक्त ऑपरेशन थिएटर की होल सर्जरी पांगथोखि ऑपरेशन लोरबा मतुंग नुमित अदुगी नुंगथिलदा बीपी चेक लकलमलाबा मतुंग नुमिदांग चेक अमता लाखिदि मथंग नुमित के अयुक्ता ड्यूटी तारिबि स्टाफ सिंगना बीपी चेक तौबदा लो ओइरंबदगी मखोय मसेल क्वेश्चन चेनखि लोइनना ngarang अक्टोबर 13 के अहिंग नोंग्याइद लाइकनबा ngamdana लाइखिदबनि रिम्स हॉस्पिटल न सेक्शन बु वाटपदगी माकी अपोकपी ममा अदु लाइखिदबनि की होल सर्जरी थाउदोक मी लैखिदबगी थाउदोक असि लमदम असि ओइना माकी ममाना अहानबा थोकपो ओइरमगनि मरम अदुना असिगुम थाउदोक असि मखाताना थोक्तनबा रिम्स की अथॉरिटी न दायित्व लैना थबक तौबियु थाउदोक असिगी मताना ngasi अयुक पुंग निपालम ताबदा इमुंग मनुंग यावना रिम्स की मेडिकल सुपरिटेंडेंट गा फमिनदुन वरी सनखि मदुदा रिम्स के मैकेदगी मोइरांगथिम ओंबी गानबी देवी न लैखिदब नुमिदुदा ड्यूटी ताकिब डॉक्टर अमसुम स्टाफ सिंगी मथक्ता थाउदो अदु मतौ करमना थोखिबनो हाइबगी मतंगदा थिजिनबा होरगनि हाइना थाजब पिरखि लोइनना तोवान तोवान वाफम सिंग द इमुंग मनुंग यानब पुरकपदगी लैखिदरबी महाकी अपोकपी ममा गानबी हक्सांग अदु पोस्टमार्टम तौदना मथौ मंगम पांगथोकनबा मयुमद पुथखरे हाइखि नॉर्थ ईस्ट रीजनल पार्टी सिंगे प्लेटफॉर्म अमा अथुबदा लाउथोकलगनि वॉइस अमगी मखादा अखोय अमा तोयना पुनसिंद्रबदी खुदोंग साबा मता फंगलोय किशोर नॉर्थ ईस्ट रीजनल पार्टी सिंगी ओयबा जॉइंट प्लेटफॉर्म अमा सेमलगनि लोइनना लाकदोरिबा नुमित हुमनी फावगी मनुंगदे जॉइंट प्लेटफॉर्म असि फॉर्मल ओयना लाउथोकलगनि इरामसिगी मतंग तोंगान तोंगान रीजनल ग्रुप सिंग खन नैनबगी थबक यामना कन सथरी तिफ्रा मोथा पार्टी की फाउंडर राजोट किशोर मानिक्या देब्रामान फोंदोखरे मांगना मखाताना हाइखिबदा नॉर्थ ईस्ट लैरिबा मियाम वॉइस अमगी मखादा अमत ओइना पुनसिलबा अमसुम अखोय मसेलगी मरक्ता खतना सैनबा सि तोक्लबा खक्तदा सेंटरना अखोय बुलुमना लौगने अखोय मसेलगी मरक्ता पुनसिनबा यादना तोखाइना लैरिबा मखैदे नॉर्थ ईस्ट स्टेट सिंगना सेंटरदगी खुदोंग साबा मता फंगलोय नॉर्थ ईस्ट लैरिबा रीजनल यूनिटी सिंग असि मपांगल खल्लबा खक्तदा नेशनल डिसीजन मेकिंग दा अखोयगी खोलाओ सितागने अखोय मसल अमत ओइना पुनसिनबा तारबदी प्रॉब्लम तरागी मनुंग मंगादी सॉल्व तौबा ngamgani करिगुम पुनसिनबा ngamद्रगना अखोय मसेलगी मरक्ता खाइबुंग तानरगा लैगनि तिफ्रा मोथा पार्टी की लुसिंगबसिना मखाताना हाइखिबदा बांग्लादेश की मैकेदगी इंडिया की नोंगपोक थांगबा बॉर्डर सिंग असिदा साथीबा साइथिंग कया म पिरकबा याय सिग लोइनना हौजिकसु नॉर्थ ईस्ट स्टेट सिंग असिदा एक्सटर्नल फोर्स कया सिन अकिबा पीबगी थोंग कया लेप्तना सथरी पाकिस्तान की मिलिट्री ऑफिशियल सिंग इंडिया की नॉर्थ ईस्ट स्टेट का ताइनरिबा चिटागोंग हिल ट्रैक स्टेशन तौदुना लैरी बांग्लादेश पांथोकदोरिबा जनरल इलेक्शन असि एंटी इंडिया गवर्नमेंट दा हेन शक्ति पीगदोरिबनि मसिना बांग्लादेश का ताइनरिबा असम मेघालय अमसुम त्रिपुरा दी हेन टेंशन वांखनबदा नतना टेरर अमसुम कम्युनल गी डिस्टर्बेंस कया लेप्तना पिरकनि नेशनल सिक्योरिटी असिना ख्वाइदिगी मरुओइबा ओइबना पॉलिटिकल पार्टी पुनसिंदुना थबक तौबु संगी नेशनल सिक्योरिटी असना पॉलिटिकल की मरु ओइबदिगी हेन असौबी सुमनि बांग्लादेश असि इंडिया की मरु मपांग ओइबा लेबांग नति बांग्लादेश की मैकेदगी रीजन असida तुवान सैथिंग क्या लेप्तना पिरकप याबी ओइथोक कया लै हैरदुना
Community khudimangna hairibasing asi mikup nahum singna leibaga loinana aikhoi ama toina punsinaduna aikhoi da pirakliba singnaba kya si ama toina thengnana ba honamina ba sangi haikenasu pausda makhatana phongdorakli Naga isilinaw singi thamoi sokpa thawdo asigi asum aran thibada angamba thawdang lawgani kotu Kangpokpi district ki manung sanba daily khulda NSN IM ki general secretary ki poster sakhangdaba mi kharna sagairamba amadi Bombla na singbu su thaki haibigi thawong adu lebu thibani thawdo asigi asum aran thibada angamba thawdang lawgani haina committee on tribal unity kotu na phongdokpaga loinana akan mamong ni yaningda bolakli hiramasigi matana kotu ki information and publicity na thadorak pa chirola mana hai thawdo adu ga mari lainana Naga people's organization NPO na ngarang press ta thadorak pa ultimatum ama thinari mata asida NPO da phawriba nungaitabadu aikhoi su chapsana phawi oiragliba phibam asida CSO singna Kuki jau miyamgi thamoi sokadaba mongda maram chadaba communal gi irang sagat piganu reason asi Kuki jau miyamna khundaba mafam singda kumai harauga mari leinana loudspeaker sizinaba amadi bombula thabana singbagi thabak thoram singda athingba thamlaga leiribana hari amaromda atopa furuki lusingba amagi photo segaiba natragana mang takanbagi thawong sathabana political gi oiba khudong saba mata Kuki jau miyamna phangadaba nati maram aduna NPO na sukana gumba kharagi thawinsi natragana semjin sajinba wafamna thajabigano masina reason asigi tangdu letaba masum nungsi chanana leminaba sida akaiba pirakpa yai yariba makai asum aran hana khangdokpana asum khongthang oigani punamak sing asi oiduna su reason asida leiriba Naga ichil inaw singi thamoi sokpa thawdo asigi asum aran thibada committee asina angamba thawdang lawgani haina kotugi sirol asina makhata na hairi IM moibagi somdal khongsana NSN gi phirep hena sesinali NSN IM gi ato kilonser thungale muibana ukul district ki somdal da leiba ma ki pokna phamlam namna laklamba khongsana duna maram oiraga lup asigi phirep hena session hale haina NSN GPRN gi external publicity wing na thadorakpa sirola mana phongdorakli sirola sin hai NSN GPRN gi ato kilonser na pokna phamlam dam somdal amadi sanapati district laklamba da Naga miyam amadi atai furuk ki miyoi singna taram okhibegi thawong adu pongning thawgatningai ni Homecoming Organizing Committee Naga amadi nan Naga furuki atai lupsingna maru eba thawdang lawduna ato kilon sergi khongsada do wan tok lenki si political negotiator thungalin muibana Naga limdagi saina phawba satuna Naga miyamgi ningtamba purakna bigi matangda singtha ningai oiba thawdang kya lawduna lakli laikhidraba chairman Isak Sisu laikhidraba vice chairman Khadau yang thang amadi general secretary TS muibana Nagalim gidamak laukhatuna lakliba thabak thoram sing matam punamakta ningsingduna lehoragani October kungani thoida ato kilon sena Nagalim amas Naga miyamda pikipa pauzal matung ina kumza inglising amaga sabapan ga maudraga taret ki August amadigi Indo Naga political peace process sa tabaw kibani kumza inglising ani ga kungani thoigi July 13 gi Amsterdam joint communicate Nagaland ki unique history sakhang ki bagal loina Nagalim ki thabak thoram India amasu Myanmar ga mari leina fam thokti kumza English ngani ga taraga manga gi August 3 da khuyak pinakhiba framework agreement maram oiraga India government Nagalim ki unique history amadi sovereignty sakhang grabani ato kilon sana lakthokiba ki matungina Nagalim ki national flag amasum national constitution ki wafam asi kaidongai desu mantikna bai tawroi Nagalim amasum India ki marakta ikai khumna ningai Oi mong tung koi na satnagadaba mong warusin purangna thaurangda sagolabadi sip political negotiator thungalen muibana piriba pausal pokning sangna tabaga loinana thaurang asi mai pakana ba honagadabani hairinasu pausida makhatana phungtokli ado tendang na sumna miyamna thamjage haujikoina di miyam paus matang solution jarage ama sumakhataba anoba update miyam punang ngamina siya na channel sige maikedi gi miyang pamda makhatana thamjari makhataba anoba update miyam punang ngamina si